ꯃꯆꯥ ꯁꯨꯃꯥꯏꯅ ꯄꯨꯡꯅ ꯌꯦꯟꯅꯦ ꯃꯣꯏꯁꯨ ꯑꯉꯥꯎꯕꯅꯦꯕ ꯃꯆꯨꯗꯤ ꯐꯖꯔꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯁꯤꯅ ꯅꯍꯥꯟꯃꯨꯛ ꯂꯩꯔꯛꯈꯤꯕ ꯁꯤ ꯐꯨꯗ ꯃꯌꯥꯝꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯕꯣꯛꯁ ꯑꯅꯤ ꯑꯍꯨꯝꯅꯤꯀꯣ ꯁꯤ ꯕꯣꯛꯁꯁꯤꯗ ꯇꯨꯅꯥ ꯌꯥꯎꯔꯝꯕꯅꯤ ꯇꯨꯅꯥꯒ ꯊꯣꯡꯉ ꯆꯥꯊꯣꯛꯇꯣꯏꯅꯤ ꯇꯨꯅꯥ ꯃꯆꯥ ꯑꯅꯤꯗꯤ ꯍꯥꯏꯌꯦ ꯌꯥꯝ ꯐꯖꯅ ꯄꯦꯛ ꯇꯧꯔꯦ ꯃꯣꯏ ꯗꯨꯀꯥꯟꯗ ꯇꯧꯕꯤꯔꯤꯔꯥ ꯅꯪ ꯇꯧꯔꯤꯔꯣ ꯑꯩꯅ ꯇꯧꯔꯤꯅꯦ ꯑꯅꯤꯅꯤꯗ ꯌꯥꯎꯔꯤꯁꯦ ꯇꯨꯅꯥꯒ ꯀꯩꯅꯣꯒ ꯑꯣꯏꯅ ꯃꯥꯜꯂꯦ ꯑꯣꯛꯇꯣꯄꯁ ꯑꯣ ꯑꯣꯛꯇꯣꯄꯁꯇꯤ ꯀꯥꯡꯍꯧ ꯇꯧꯔ ꯆꯥ ꯇꯥꯕꯅꯤ ꯈꯪꯗꯦ ꯌꯦꯡꯉꯒ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯄ꯭ꯔꯣꯟꯁꯅꯦ ꯑꯁꯤꯗꯤ ꯇꯥꯎꯔ ꯆꯥ ꯌꯥꯔꯅꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯛꯑꯦ ꯈꯔ ꯑꯗꯨꯝ ꯃꯀꯣꯛ ꯀꯩꯀꯩꯗꯣ ꯁꯤꯅ ꯇꯨꯅꯥ ꯄꯨꯡꯊꯣꯡ ꯊꯣꯡꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯤꯟ ꯐꯤꯁꯇꯒ ꯇꯧꯅꯕꯗꯣ ꯑꯗꯨꯒ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯈꯖꯤꯡ ꯑꯆꯧꯕ ꯃꯀꯣꯛ ꯈꯣꯛꯇꯣꯛꯑꯒ ꯁꯤꯃꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯏ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯏ ꯁꯤꯃꯗꯤ ꯈꯪꯉꯦ ꯀꯥꯡꯍꯧ ꯇꯧꯔ ꯆꯥꯔꯁꯨ ꯌꯥꯔꯦ ꯇꯥꯎꯔ ꯆꯥꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯏ ꯁꯤꯃꯗꯤ ꯃꯆꯥ ꯁꯨꯃꯥꯏꯅ ꯄꯨꯡꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯑꯝꯇꯗꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯇ꯭ꯌꯨꯅꯥꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯃꯆꯥ ꯃꯆꯥꯅꯦꯕ ꯍꯥꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯨꯅꯥꯁꯦ ꯊꯣꯡꯉ ꯆꯥꯊꯣꯛꯑꯅꯤ ꯈꯖꯤꯡꯁꯤꯅ ꯇꯥꯎꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯀꯣꯟꯅ ꯇꯥꯎꯔ ꯆꯥꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯗꯤꯐ꯭ꯔꯣꯁ ꯇꯧꯍꯜꯂꯒꯦ ꯁꯤꯗ ꯑꯗꯨꯝ ꯄꯦꯀꯦꯖꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯏꯀꯣ ꯃꯣꯏꯒꯤꯁꯦ ꯁꯤꯗ ꯃꯈꯥꯗ ꯊꯔꯃꯣꯀꯣꯜꯒꯤ ꯀꯩꯅꯣꯝ ꯇꯧꯔꯒ ꯁꯤꯗ ꯏꯌꯔ ꯇꯥꯏꯠ ꯀꯩꯅꯣ ꯑꯃꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯅ ꯁꯤꯜ ꯇꯧꯔꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯊꯥꯏ ꯑꯗꯣ ꯁꯤꯗ ꯀꯩ ꯃꯔꯣꯟꯅꯣ ꯄꯥꯕꯗꯤ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯗꯤꯐ꯭ꯔꯣꯁ ꯇꯧꯔꯒ ꯉꯧꯔꯒ ꯆꯥꯊꯣꯛꯑꯗꯧꯅꯤ ꯑꯌꯨꯛꯇ ꯆꯥꯒꯗ꯭ꯔꯥ ꯅꯨꯡꯗꯥꯡ ꯆꯥꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯁꯤ ꯉꯥꯛꯇꯪ ꯗꯤꯐ꯭ꯔꯣꯁ ꯇꯧꯖꯔꯖꯅꯤ ꯇꯤꯜ ꯗꯦꯟ ꯑꯩ ꯃꯔꯣꯏ ꯀꯩꯀꯩꯗꯣ ꯁꯦꯝꯊꯔꯒꯦ ꯅꯍꯥꯟꯒꯤ ꯇꯨꯅꯥꯗꯣ ꯅꯍꯥꯟ ꯊꯣꯡꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯊꯣꯡꯕ ꯇꯥꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯇꯨꯅꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯁꯦꯝꯃꯤ ꯇꯤꯟ ꯐꯤꯁꯀꯤ ꯇꯥꯏꯞꯇ ꯁ꯭ꯋꯥꯏꯁꯤꯅ ꯑꯩꯈꯣꯏ ꯄꯥꯎꯅ ꯄꯤꯛꯅ ꯄꯤꯛꯅ ꯁꯦꯝꯕ ꯍꯧꯔꯝꯕ ꯑꯗ ꯑꯩꯅ ꯄꯥꯎꯅ ꯄꯤꯛꯑꯗꯤ ꯂꯣꯏ ꯇꯣꯏꯈ꯭ꯔꯅꯤ ꯑꯩꯅ ꯇꯧꯕꯗꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯑꯣꯏꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯡꯉꯗꯧꯅꯤ ꯑꯁꯤꯗꯅ ꯊꯣꯡꯕꯗ ꯊꯥꯛꯀꯗꯧꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯗ ꯄꯥꯈꯣꯟ ꯑꯃ ꯁꯤꯖꯤꯜꯂꯒ ꯁꯣꯏꯍꯜꯂꯦ ꯑꯗ ꯑꯣꯅꯤꯌꯟꯅꯦ ꯁꯤ ꯇꯣꯃꯦꯇꯣꯅꯦ ꯄꯣꯇꯦꯇꯣꯅꯦ ꯂꯣꯏ ꯁꯨꯔꯦ ꯊꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯀꯥꯟꯗꯅ ꯁꯣꯏꯕꯒꯁꯦ ꯂꯧꯊꯔꯛꯑꯦ ꯁꯤ ꯈꯥꯡꯁꯤꯗ ꯊꯣꯡꯊꯒꯗꯧꯅꯤ ꯍꯦꯛꯇ ꯃꯇꯦꯛ ꯑꯃ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯑꯕ ꯑꯗꯨꯒ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯈꯥꯡꯁꯦ ꯃꯩ ꯊꯥꯒꯠꯂꯦ ꯒ꯭ꯌꯥꯁ ꯃꯩ ꯊꯥꯔꯦ ꯈꯥꯡꯗ ꯀꯩꯝꯗꯤ ꯍꯥꯞꯇ꯭ꯔꯤ ꯈꯥꯡꯁꯦ ꯁꯥꯔꯀꯥꯟꯗ ꯁꯤ ꯊꯥꯎꯁꯦ ꯍꯥꯞꯆꯟꯗꯣꯏꯅꯤ ꯏꯟꯖꯤꯟ ꯑꯁꯦ ꯈꯥꯡꯁꯦ ꯑꯗꯨꯝ ꯁꯥꯕꯀꯥꯟ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯔꯒꯦ ꯊꯥꯎ ꯁꯥꯔꯦ ꯍꯧꯖꯤꯛ ꯍꯥꯞꯊꯔꯒꯦ ꯁꯤꯁꯤꯅ ꯑꯩꯅ ꯁꯦꯝꯖꯕ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗ ꯑꯁꯤ ꯖꯤꯔꯥꯅꯦ ꯍꯤꯡꯅꯦ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯦ ꯑꯗꯨ ꯊꯥꯎꯁꯦ ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯅ ꯐꯥꯔꯁ ꯑꯁꯤ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯇꯧꯔꯤꯉꯩꯗ ꯑꯣꯅꯤꯌꯟꯁꯦ ꯑꯃꯨꯛ ꯌꯥꯔꯦ ꯁꯤꯗꯩꯗꯤ ꯍꯧꯖꯤꯛ ꯑꯣꯅꯤꯌꯟꯁꯦ ꯉꯥꯏꯍꯥꯛ ꯕ꯭ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯤꯕ ꯉꯧꯔꯅꯤꯕ ꯑꯗꯩ ꯁꯤꯅ ꯅꯄꯥꯛꯄꯤ ꯈꯤꯇꯪꯁꯨ ꯍꯥꯞꯆꯜꯂꯗꯧꯅꯤ ꯁꯤꯅ ꯎ ꯃꯣꯔꯣꯛꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯆꯤꯜꯂꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯉꯥꯛꯇꯪ ꯑꯣꯠꯈꯤꯅꯤ ꯇꯤꯜꯍꯧ ꯃꯨꯜꯂꯤꯀꯥꯟꯗ ꯑꯩ ꯃꯈꯨꯝ ꯂꯧꯔꯨꯈꯤꯒꯦ ꯃꯈꯨꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯨꯝꯁꯦ ꯁꯣꯝ ꯅꯥꯀꯟꯗ
ꯆꯦꯡꯒꯨꯝ ꯊꯣꯡꯕ ꯀꯨꯞꯅ ꯂꯩꯔꯝꯃꯤ ꯁꯤꯁꯦꯗ ꯂꯧꯔꯒ ꯁꯤꯅ ꯀꯨꯞꯁꯜꯂꯝꯃꯤ ꯁꯤ ꯂꯩꯔꯦ ꯃꯐꯝ ꯀꯨꯞꯁꯜꯂꯒꯦ ꯑꯗꯨꯗꯒꯤ ꯀꯩꯀꯩ ꯊꯥꯛꯀꯗꯒꯦꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯜꯗꯣ ꯄꯦꯀꯦꯠ ꯑꯆꯧꯕꯗꯨꯃ ꯈꯥꯏꯗꯣꯛꯑ ꯊꯝꯃꯤꯅꯤꯀꯣ ꯁꯤꯃ ꯊꯥꯛꯑꯅꯤ ꯊꯨꯝꯁꯤꯁꯨ ꯊꯥꯛꯑꯅꯤ ꯃꯆꯨ ꯌꯥꯏꯉꯪꯁꯨ ꯊꯥꯛꯀꯅꯤ ꯁꯤꯅ ꯁꯤꯔꯥꯔꯥꯈꯣꯡ ꯄꯥꯎꯗꯔꯁꯤꯁꯨ ꯊꯥꯛꯑꯅꯤ ꯁꯤꯅ ꯆꯨꯝꯅꯒꯤ ꯗꯦꯡꯒꯤ ꯃꯤꯔꯆꯤꯁꯤꯁꯨ ꯊꯥꯛꯑꯅꯤ ꯁꯤꯈꯩꯁꯤꯗ ꯉꯥꯏꯔ ꯊꯥꯛꯇꯧꯕ ꯁꯤꯈꯩꯁꯤ ꯑꯁꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒꯦ ꯁꯣꯝ ꯅꯥꯀꯟꯁꯤꯗꯤ ꯃꯦꯔꯥꯃꯤꯁꯀꯤ ꯆꯥꯛꯈꯨꯝꯅꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯔꯒꯦ ꯀꯩꯗꯧꯔꯒꯦ ꯆꯅꯝꯒ ꯁꯤꯡꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯐ꯭ꯂꯦꯝꯁꯤ ꯌꯥꯝ ꯀꯟꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯁꯣꯟꯕꯁꯨ ꯅꯠꯇꯕꯗ ꯊꯝꯒꯗꯣꯏꯅꯤ ꯃꯆꯜ ꯑꯃꯒ ꯊꯝꯆꯜꯂꯒꯦ ꯃꯣꯔꯣꯛꯅꯦ ꯇꯤꯜꯍꯧꯅꯦ ꯃꯔꯨ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯐꯗꯤꯒꯣꯝ ꯃꯅꯥ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯅꯥ ꯁꯤꯁꯨ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯗꯧꯅꯤ ꯇꯤꯜꯍꯧ ꯀꯩꯀꯩ ꯆꯅꯝ ꯀꯩꯀꯩꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯃꯔꯨ ꯃꯔꯥꯡ ꯃꯨꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯛꯆꯜꯂꯒꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪꯗ ꯇꯨꯅꯥꯗ ꯊꯥꯛꯄ ꯌꯥꯔꯅꯤꯀꯣ ꯇꯨꯅꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯛꯇꯪ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯕꯅꯦ ꯉꯁꯥꯏ ꯄꯤꯁꯇꯣ ꯆꯥꯎꯃꯜꯂꯦꯅ ꯌꯥꯔꯦ ꯍꯧꯖꯤꯛ ꯇꯨꯅꯥ ꯍꯥꯞꯆꯜꯂꯒꯦ ꯄꯤꯁꯁꯦ ꯑꯗꯨꯝ ꯆꯥꯎꯅ ꯆꯥꯎꯅꯅꯤꯀꯣ ꯌꯥꯝ ꯄꯤꯛꯄꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯄꯤꯛꯍꯜꯂꯕꯅꯤꯅ ꯉꯥꯛꯇꯪ ꯉꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯀꯩꯁꯦ ꯊꯥꯛꯆꯜꯂꯅꯤ ꯉꯥꯛꯇꯪ ꯉꯧꯔꯒ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯃꯨꯛ ꯇꯧꯔꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯉꯧꯔꯤ ꯇꯨꯅꯥꯁꯤ ꯌꯥꯝ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯃꯁꯛꯁꯤꯗꯤ ꯉꯥꯡꯂꯤ ꯇꯥꯔꯦ ꯁꯤ ꯉꯥꯛ ꯋꯥꯠꯂꯤ ꯉꯥꯛꯇꯪ ꯃꯍꯤꯁꯦ ꯀꯪꯁꯤꯟꯕꯤꯕ ꯉꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯍꯤ ꯊꯥꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯕꯣꯏꯜ ꯇꯧꯍꯜꯂꯅꯤ ꯊꯔꯅ ꯀꯟꯅ ꯁꯪꯉꯤꯁꯤꯗꯤ ꯂꯣꯏꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯜꯂ ꯑꯗꯨꯝ ꯁꯧꯍꯜꯂꯤ ꯃꯆꯨꯕꯨꯗꯤ ꯐꯖꯔꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯂꯣꯏꯗꯧꯔꯦ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯇꯨꯅꯥ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯩ ꯃꯨꯊꯠꯂꯒ ꯂꯣꯏꯔꯗꯧꯅꯤ ꯑꯗꯨꯒ ꯑꯩꯅ ꯐꯗꯤꯒꯣꯝꯗꯣ
ꯌꯦꯔꯨꯝ ꯍꯥꯞꯆꯤꯜꯂꯦ ꯒ꯭ꯌꯥꯁ ꯃꯨꯠꯊꯠꯂꯦ ꯇꯥꯔꯦ ꯁꯨꯝꯕꯁꯦ ꯇꯞ ꯇꯞꯅ ꯃꯊꯟꯇ ꯃꯨꯠꯈ꯭ꯔꯗꯧꯅꯤꯀꯣ ꯍꯧꯖꯤꯛ ꯇꯨꯅꯥ ꯊꯣꯡꯕꯁꯤꯗ ꯑꯩ ꯆꯥꯛ ꯃꯊꯛꯇ ꯊꯤꯡꯖꯤꯜꯂꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯒ ꯌꯦꯡꯒꯗꯧꯅꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯎꯇꯦꯅ ꯌꯥꯝ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯆꯥꯔ ꯌꯦꯡꯉꯒꯦ